Kuki Militancy Mathakta Millitaire Crackdown Akanba Naga MLA Governor da Thadou. Lakadoriba general election da BJP na chauna mai pak tuna lengak semgani center da paliba lengak ka chatminadrawadi Manipur miyam wagani khangbana BJP da vote pirakani BJP Manipur Naga peace process kumang chausinnabagidamak Manipur amasung Nagaland gi delegate sing na Amit Shah unakre kay fundai da election IM amadi JDF J anigi marakta akanba mong da nongmai kapnakre Churachandpur gi miyoi mari Mizoram da drug ka kona na fare Mahasingda solaga drug pizabagi wafam laidoi CM Manipur da thokliba conflict asiga jomi singa karigumba mong amata da mari lainade jomi di santi pami ZFS Jomi Tribes ki oina Jomi Council JC na apex body oibana Kuki Jo Council ke JC hariba organization asi Jomi Tribe ko mari laina da batana tana Kuki Jo haiba terminology asi Jomi Tribe na sakhangde haina Jomi Student Federation JFS na fongduragli loina na hojik Manipur thokliba conflict asiga Jomi singa karigumba mong amata da mari laina de hairakli Jomi Student Federation JFS General Headquarter na thadorokpa cherol amada Kuki Jo Council ki maikai degi fongdorakpa wafam sing amadi makhoi ki activities sing Jomi mahirilub asina masak khangde amadi Jomi Tribes ka mari lainade KJC hariba organization na lub asibu Kuki amasung Jomi ki tongan ba tribes sing gi apex body amagum Tauriba amadi chathariba thabak sing Jomi Tribe na sakhangdabaga loina na organization asiga karigumba amata damari lainade aduga KJC na sizinariba terminology sing kudam oina Kuki Jo Kachanaga asina chingba wahai sing asisu Jomi Student Federation na yaba ngamloi hairi Jomi Tribes ki apex body ama oriba Jomi Council JC gi kumja 2024 da pangthokiba chahi gi General Assembly da lawkiba ahanba warif na Kuki Jo haiba terminology asibu reject tauba laikre maram asina Jomi Council gi frontal organization ama oina Jomi Student Federation na Council gi Assembly na lawkiba warif adu chap chan ngak na chatpaga loina na Jomi di Jomi oina adumak laigani atai wahi amata na mot sinbe yaroi haidi district khuding makta lairiba Jomi gi safety amadi security gi damak matam pumbada federation asina lepli haibaga loina na Jomi singdi hojik Manipur da thokliba conflict asiga karigumba mawong amata da mari lenade Jomi di santi pamjaba community amani haina su fongduragli Kuki militancy gi Mathakta Millitaary Crackdown Akanba Naga MLA singna governor da taksinkhre chahi asige February tha dagi Naga khul singda tek chathaduna yum kai mai thaba Naga micham kaya tamthina hatpa tuppagi thabak chatharagliba Kuki militancy gi Mathakta Millitary Crackdown chathaduna achumba wal fanganbagi loinana ingtapa punsida hanjulaknaba Naga MLA singna governor Joy Kumar Balada memorandum ama piduna taksinkhre Naga Legislature Forum NLF ki convener Awangbong Newmai amasung secretary J Kumosna Luchingba mute kangbu amana ngasi lokbal van da governor Joy Kumar Balaga unaduna chahi asigi February thadagi Kuki militant singna Naga khul singda hingsa gi thawong kaya chatharagliba amadi mihan mipun kaya chatharagliba asigi matang da governor na akanba miyeng changbiduna athuba matamda Kuki militant singi Mathakta Millitaary Crackdown Chathanaba State amadi Central Security Force ta direction pibinaba taksinki loina na wafam asiga mari laina na memorandum ama supisinki memorandum aduda ukrulama sung kamjong district ki lifeline oriba Imphal Ukrulambi National Highway 202 da achat awok singda nongmai kapsen na mihan mipun gi thabak sing chahi asigi February tha dagi hauna chatharagli lambi asigi ti ka sum kul manakta nongmai kapsen na Naga micham ani hatkre amadi FCI gi chengpuba truck driver West Bengal dagi miyoi amasu hatkre adubu mihat asigi matangda chapchaba operation chathaduna chenaba sing phabagi thabak lokhatpa udri haina su memorandum aduda palli sina kaithei ringui thoi amasung sarkar phung yauna Naga khul singda hanjin bom amadi nongmai kapsenuna chathakiba atekta Naga micham taragi mathakta aso apan nanghankre pumnama asigi mathakta handak mi taraga humdoida koncharam Naga khulgi khunja taruk Kuki militant singna faduna pukraba matung tha amaromgi matung makak kaklaba hakchang oina tha asigi tarada phangbang amkhibagi wafa memorandum aduda palli Kuki militant sing asina aphaba makhalgi military da paigadaba khulai sing paiduna Naga micham singi Mathakta attack kaya chathari khulai paiba militant sing adu ayambana masagi chahi kun sudriba miyoi singna ayambani haina supalli loina Naga micham taruk faraga tamthina hatpada chenaba sing phaduna matik chaba action lobinaba DGP Assam Rifles Army amadi atai law enforcement agency ki mafamda akanba direction pibinaba so governor da Naga MLA singi maikai digi taksinki loina ukrul lambi gi vulnerable oiba mafam singda lairiba bunker sing thugaibaga loina akanba security ki section tharang lokhatuna Imphal ukrul lambi amuhana hangdok pinaba so governor gi pungning chingsinki
Lakadoriba general election da BJP na chauna mai paktuna leingak semgani center da paliba leingakka chatminadravadi Manipur miyam wagani khangbana BJP da vote pirakani BJP Manipur lakadoriba Manipur State Assembly mikhal da BJP na majority fangduna chauna mai paktuna Manipur ahumlak suba tam oina leingak semgani loinana center da paliba leingakka chatminadravadi Manipur miyam wagani khangbana BJP da vote pirakani haina BJP Manipur Pradesh ki General Secretary K Sarat Kumar na phongdokre wafam ase Imphal ki Thamal Sanglen da pangthokiba paugi mifam amada phongdokhibani mahangna makha taraduna hai West Bengal amasung Assam yauna state kaya da handak pangthokiba election da BJP na chauna mai pakhiba dugumna Manipur da su BJP na mai paktuna leingak semgani haibasi party ki thajabani party si da kaisamthong AC dagi handak nauna miyoi Humbudaraga nipan so join tawraktuna youth level agent ki thabak tawba hore makhata na miyoi kaya amasu party sida join tawge haina hairakpasu leire haiki amaromda Manipur gi hauji oiriba phibama sida election pangtokpa yagadawribra haina paummisingna hangba wahangi paukumda Sarat Kumar hai mathang chegi February da pangthokadoriba state assembly election asi hauzik faubi oina pangthokani natraga pangthokloi haibagi chapchaba wafamdi leitri adubu election pangthokpa yanaba phibam amadi leingangna soidana silakani haibagi thajaba lei National Party ama oibanina central leader na laurakpa warif ki matung ina thabak tawrakani haiki Manipur gi irang asi loisinaba leingangna sukana honari chief minister amadi council of ministers singna su honari bana soidana tangdu leitaba purakani haiba wafam sing thamki Naga peace process kumang chausinnabagidamak Manipur amasung Nagaland gi delegate singna Amit Shah unakre Manipur da haujik thokliba irang asigi waroisin puraknaba amadi haujik government of India amasung NACN-IM ga chathariba santi gi wari asigi waroisin puraknabagidamak Nagaland gi chief minister Naifir Rio na luchingba Nagaland amasung Manipur gi Naga luchingba singi delegate amana union home minister Amit Shah unaduna wari sanakre hari Thajaba yaba paugi matung ina CM Naifir Rio na luchingba state asigi Naga singi delegate singna Amit Shah ga unaduna wari sanakiba adu yamna positive amasung mapung phaba mifam ama oiki hari meeting aduda maruoina matam kuinadagi chatharakiba Naga political issue yauna Manipur da haujik oiriba tangdu leitadaba amadi kangluf ki irang thokliba asigi chapchaba warol sing ama puraknaba kupna khanaki hari Union Home Minister Amit Shah ga unakiba aduda Nagaland gi chief minister yauna Nagaland gi deputy chief minister TR Jeliang amasung Y Paton Manipur gi deputy chief minister Lose Dikho amasung Awangbong Niyumai Naga People's Front NPF ki senior leader amasung Manipur gi Tamai ACG MLA su saruk yaki hari mifam aduda Naga peace process amasung Naga taba state singi boundary singna Naga khunja singna thengnariba khudongchadaba sing amadi security ki matangdasu khangan ki hari Amit Shah ga unakiba aduda National Socialist Council of Nagalim Isak Moiba NACN-IM amasung Government of India ga final settlement puraknabagidamak 2015 da sign tawnakiba framework agreement ki matung tarakpa oina Naga singna pamliba dabi singi matangda khanaki hari Amaramda Manipur gi oina yamna luraba Naga singna thamlakiba dabi singi manungda Kuki militant group singa government ga suspension of operation so agreement sign tawnariba asi revoke tawnaba Manipur gi Naga civil society organization singna takseliba sigi matangda su pukhatuna khanaki hari Naga singna su namaram oiraga Manipura Kuki militant singna fongna khulai paiduna Naga khunja singda otneiba phaba punba mi hatpa amadi khul kaya maithabagi thabak sing athingwa yaudana chathaduna lakle haina su Union Home Minister Amit Shah na Sahada Marik Chumna Paudam ki hari Fundai da NACN-IM amadi JDF J anigi marakta akanba mongda nongmai kapnakre Haujik Bharat lenga ka santigi wari sanariba Nagaland gi lalholup ama oriba National Socialist Council of Nagalim NACN-IM amadi JDF J gi marakta ngasi ayu anganbada akanba mongda nongmai kapnakre hari thogdodugi matangda pau chesina phangba paugi matung inadi NACN-IM amadi JDF Jianchoi Gilanmi Singa Kuthongnabagi Thogdo adu ngasi ayu pung 5:10 rom taba matamda National Highway 37 Imphal Jirbam lambi paringi Tamenglong District ki Tausem Police Station gi manung chanba kaifundai da thokibani hari thogdo adu da aso apan yawbagi pau hojik fawbagi oinadi pau chesina phangba ngamdri atopa pau gi source amagi matung inadi kaifundai da laiba JDF Jianchoi na luchingba kangbu Gilanmi singna lairiba Kem amada NACN-IM na attack chatharakpadagi maikai animakta kuthongnakibani kuthongnaba aduda JDF Jianchoi gi maikai dagi aso apan yawkiba leite hari thogdok thokfamda Samrar First ke kangbu changsinkre haina su pau sina hari Churachandpur gi miyoi mari Mizoram da drug ka konna fare Kuki nupi ahum nupa ama punna miyoi mari heroin drug 398.66 ka konna Mizoram gi selling 0 point area dagi fare hari Mizoram police ki paugi matung inadi drug ka konna na faraba miyoi mari adudi
Thingboy Chong Hauki Kungataret Leifam, Salem Phai Churachandpur District, Nemrei Kim Kunthakataret Mongjang Churachandpur District, Nemlening Salem Phai Churachandpur District Amadi, Thangchua Bolgol Driver Churachandpur District ni, number 4 ka Konna Faraba Myoy Mari asigi mathakta Mizoram gi Bawangkwan Police Station Aijol Mizoram na case ama register tawkhibaga loina na makha ta na thijin humjinbagi thabak hokre hari. Nahasingda solaga drug pizabagi wafam leidoi CM Moredagi Churachandpurda drug pusilakliba amadi kwaktada na naha chada humphudara rom drug sizinaduna chawna chaitheng phanglei. Drug solaga fawbo chahanduna drug ki lan chatharikli haina Chief Minister na phongdokre. Malengi mafam khudingda pangthongnabagu Manipurda su state ki thakta world drug problem Persisting issues, new challenge, innovative response haiba thimda International Drug Against Drug Abuse and Illicit Trafficking gi thoram ngasi pangthokre lengaki Social Welfare Department sinduna Palace Compound Imphal da leiba City Convention Center da pangthokiba thoram adu da Chief Minister Yumnam Khemchan Manipur lengaki Social Welfare Department ki Commissioner Robert Singh Khetri Mayum amadi Director Sheikh Abdul Hakim na mathangsinna Chief Guest President amadi Guest of Honor oina sarugyaki thoram adugi manung chana department na nisadagi ngakthoknaba amadi mipum khuding wakhal taminanaba paikhaliba demand reduction gi thabak thoram singi matangda short video amasu utki loinena Chief Minister na pledge pathoktuna aikhoi khudingmak nisadagi lamna leirsi amadi puna theng naminasi haina wasak lominaki thoram aduga mari leinena Yumnam Khemchana phongdokhibada drug asi state asida ngalingai matamda heroin powder na ayama sijinnarami masi matam adugi Paisa paiba imung manungi machasingna sijinnarami miyoi kayana sijinnabagi wari saraklabasu ai isagi oina sanaroi oirakpana sijinnakide matamna honglakpana lamdam asida irang tholakpadagi drug trafficking amasung Mizoramda hongkhibadawna tawri amadi state asigi oina sijinnanaba drug asi Moredagi Churachandpurda yaurai amadi Kwaktana khwaidagi chawna chaitheng phangli Kwaktagi CSO singna phongdorakpagi matungina makhoigi naha chada 70 romdi drug sijinnare hairi Drug sijinnaba asi macha yoliba singna ngasidi yonba khaktana dana sotlaga fawbo chahali drug sijinnahanbagi lan amasu yauri drug kwakta yorakpa asina thangnaba mafam singdasu adum laina yorakpa haibasi yamna laibak thibani drug laitaba lamdam ama oihanaba ikoi khudingmakki thodang lengaki mari leinaba singda inthoktuna thamba khaktana dana lekai gi club CSO lob khudingmakna honaminasi maru oina naha singna sana khotnabada pukning changduna nisadagi lafna leinaba honaminasi haina su phongdokhi thoram adugi khudongchaba lawduna Private Rehab Center amadi Welfare Association of Bland Manipur na Chief Minister da memorandum pisinki